Thailand tourist sing na nupi waibu gi chatnabi ama noma gi hengalakli. Matam khare gi mamangda Indonesia da pleasure marriage haiba sel piraga nupi matam khare luhonglaga aina yaba maongda matai manau oina leiminaba gi chatnabi afafata gi matangda nainaba wafam kaya miyamna thengnakhre. Hariba pleasure marriage aduga manaba mamingdi tongana thonba maongda Thailand da loina bi waiba haiba chatnabi ama noma gi hengalakli. Thailand gi mirai ba ki lam koiba singna khwaid gi pamna lakpa mafam ama oiriba Pattayada loina bi waiba gi chatnabi asi khwaid gi masing yamna lei. Thawong asi nupi ama bu mamal ngangna duna sel piraga matam kharagi oina luhongduna matai manau oina leiminaba gi chatnabi ni. Masida Thailand gi nupi singna mirai baktagi lakpa lam koiba singa matam kharagi luhonglaga awaiba loinabi oina leiminari. Asumna awaiba loinabi oina leiminabagi matam asi numit kharani dagina tha kharagi leiminaba yauri. Masida numit leiminabagi masing paraga nupi amada dollar lising amaga chatruk haibadi 1,600 tagina dollar lakh amaga lising tratruk haibadi 1,16,000 fawba awaiba loinabi amumuk oibada tanba ngami. Thailand gi sarkarna asigumba mathong huktaba chatnabi asi Thailand da lei haiba adu yajai adubu akanba ainama lokhatuna thingnaba khongthangdi lokhatpagi mami udri. Awaiba loinabi sing asi maru oina Thailand da koirakpa lam koiba singna night club amadi restaurant da thengnaba nupi sing maranai oina wari sanaduna mamal ngangnaraba matung matam kharagi luhonglaga leiminabagi thabak asi chathabani. Masi Thailand da achauba business ama oirakli sahi nauriba nupi kayana atopa hiramda sel ningthijana tanba ngamdaba adu asigumba awaiba loinabi sinpham asina achauba sel tanaba lambi pire haina khanabadagi karbar asida nongmagi sahi nauribi nupi kaya khongdaba hengalakli. Asigumba awaiba loinabi nupi sing asina makoiga luhongduna matam kharagi oina leiminariba customer adugi nupi oina ayuk numidang khaktana leiminaduna numit kharani dagina tharonggi leiminaraba matung makoi anigi marakta yanabagi matung inna nupi aduna sel fangi hairi. Makha satharpa oina yamna nungaiba yamna interesting oiba pau ama lakli madudi kari numita sigani takpa ngamba AI dead clock puthokhre hairi. Mausadagi hauna miyoiba khudimangna taibang panba asida kayam kuina hingani kari nimita amadi pung kayada sigani haiba khangba adumak pamduna lakli. Aningba apamba asigi matung ina miyoiba ama karamba matamda sigani haiba takpa ngamba dead clock koba AI ghari ama puthokhre hairi. Artificial Intelligence AI ghari asi app amagi khuthangda sizinnagadabani. F asigi developer brand friends kauba mioi asina phongdorakpagi matung inna dead clock asina mi amana sigadaba matam numit amadi pung yamna chumna haiba amadi takpa ngami. F asina mioi adugi haksangi phibam chawa thakpa tension gi phibam amadi tumbagi sang yenglaga mioi adu karamba matam sigani haina taknabu honabani hairi. Dead clock app sahi asigi July thada launch tawkhibani adubu tha khara asigi manungda mioi lakh amaga lising kumanga romna download tawkhre ghari asi mioi crore manga saruk yahanduna amadi mioi lising amaga sani rongi punsida oirakpa yabagi matangda yamna kumna study tawraba matungda puthorakpani. F asina sumnatagi mioi ama karamba matamda sigani haiba takpa khakta natana haksang phana leiduna punsi sangna hingnabagi lambi su takpi tambi hairi.